State Force Khut Thaba Soo gi ground rule da Ayaba Yaobra state asida hojik thokliba kanglup ki irang asigi warwisin ama proknaba central government amasung state government hotnabaga iroinana miyam na suku ki singna mitei purup singi mathakta Khut Thaba ngamlakliba si kari maram gino kanana ta holambano haibadu thidoktuna makoi sing adugi mathakta su kari gi tumina leisinbano haina wahang hangphom thoki Enhancement IM na cookie singi mathakta sa tharpa ethnic cleansing gi thawong sing central force na laksin na hotna bagi mohota lamdam asida leiminariba makoi masen hatna ro haibagi mongdo matamdugi central government na silakpa divide and rule policy gi saruk amoin state ringa khangandana Assam rifles amasung cookie militant singa su agreement sign tawnaduna cookie amasung naga ani gi marakta saru langsinduna hathanna bagi thawong loikraba matungda cookie singna makoi gi khongda pham thinaba honabada cookie homeland gi demand asigi maru hunba oina su militant sing punduna Myanmar romdagi cookie mayam ama pusilaklaga anoba cookie kaya semgatuna ngalingei dagi makoi kongphom semba hukrabani cookie singi aron balang adu enhancement IM nasu khanghodabadagi tapna naga khul kaya cookie kulai paibasingna ngaklaga khul kaya Tansilakpadagi nagasing makoigi lamni haina leijaramba district sing nongmagi piksilakli masimangna sahi lisang sutna nagagi mire puthoktuna lakiba kendra kaya ngasi de cookie mihut oina kairakle masi phawpa naga miyam mikap thoktri cookie kulai paibasing na naga area sing lawsin bot loiraba matungda makoigi cookie homeland gi demand adu mangphawna ba haiduna ngasi di tampak namda onsinduna mitei sing de Khut Thaba hore cookie sing ngasi mitei sing de kari gi Khut Thaba ngamlaklibano haibasi neinadaba ngasi gi leingak asida ngakta target tawbadi langani hena maru oiribadi sakliba mai adu muthatpaga iroinana kadaidagi mai horoklibano karidagi haukibano haibadu thidokpasin hena maru oi Assam rifles amsung cookie militant singa su agreement sign tawnakhraba matung ing 2015 da matau karamna matumdugi state lengakna Myanmar gi origin oiba kangkuna lingkhatpa ZRA amasung KNA su agreement sign tawnaram libano haibasini matamdugi lengakna Manipuri thugaibagi agenda da mang thaba cookie kulai paibasing aduga su agreement sign tawthoknaram badu miteina kulingduna palamba More town da ngasidi Myanmar gi cookie singna khudum sankhre More da leramba mitei sing pumba tanthokpagi mathakta state police commando da fawboda landa sijinagadaba unconventional oiba kulai kaya police commando gi mathakta sinari masida central force amasung central government na state force ta mateng pangsin bagi thabukti masak thoknong ude mamang sohi 2023 gi haugulakpa march ki ani suba sayul state cabinet na cookie kulai paiba singna anti national oiba thawong kaya satharpadagi Myanmar origin oiba miyoi singna linkhatpa ZRA amasung KNA ga tawnaramba su agreement withdraw tawre haina warep lawkhibadu lamdam sida leiriba sakti khaktamak mi hobo political party singna criticize tawbagi muhutta asumba phirepni haina saugatuna center da madubu thabuk oina pangthoknaba taksilamba natragana state cabinet ki warep adu center na asumba kungthangni haina lawramlabadi ngasi cookie kulai paibasingna mitei singi mathakta sathariba genocide thawung asi chastaramdaba yai aduna ngasi gi penedraba miyamna kangluki irang asi kadaidagi horokibano kanana kari tawkhibage haibadu thidoktuna makoising adubu responsibility fix tawgadabani masigaloina sugi ground state force ta Khut Thagadabani haibu wafam yaubra haibadu central government na miyamda hangphom thogi yaude haiba taragana cookie militant sing state force ki mathakta sathariba lan asi karigi yengduna leiribano central force sing kaidawribage haina sabsaba pokum phangnaba honaduna aikoigi apunba phirep ama lominaba matam oire